Kuki la lobusing phaki bataruk Thadoktrabadi phawba asi bhakchang Piraroi haina Makhoi 13 gi postmortem horakpada thingjinkhre. Tha asigi 13 da jiribamgi boro bekra khul amasung police station da attack tawna bahona bada security force ka khutona da laikidraba hujik silchar gi mokta lairiba Kuki la loba 13 gi hakchang postmortem tawba horakpada makoina phajin gi mioi taruk adu Thadoktrabadi phawba asi bhakchang lobu yaroi haina Ministry of Home Affairs na thingjinkhre. Amrom Home Ministry की instruction matung ina Assam Rifles की DG Kuki militant Singawari Saranaba Susanpur thungkre. Press na phangba paw gi source matung ina Kuki militant 13 gi manungda hakchang khara postmortem tawbo horokpada Home Ministry gi maikedi gi phajin gi basing adu tek ta kaidina Thadoktrabadi phawa makata na postmortem tawbo yaroi asi hakchang lobo yaroi haina athingba adu pirakhibani loinana Home Ministry na makhoi taruk adu asoi ngam yauduna rescue tawnabagi damak Assam Rifle की DG ngasi Imphal da tharakre loinana Kuki militant Singawari sananaba Assam Rifle की DG masamuk Susanpur thungkre silchar mokta lakiba Kuki gi mioi singna makhoi gi asi bhakchang laudriba phawba halloi haina protest athakre loinana penda bofam kaya su pangdokre Assam police ki maikaidagi masi Manipur nate Assam ni nakoina tawningba tawbu yaroi haina Kuki sing adu mafam adudagi tankhai kre hairi Jiribamdagi none tamna Malpur ka lakpa truck ani mai thakre Tamenglong amasung none district ta Kuki singda pot yonba thingkre ngasi ayu anganba Jiribamdagi none amasung Tamenglong da sa na thaknaba potchai singpur ka lakhiba tata truck ani Kuki militant singna Tamenglong district ki Toksem police station gi manung chanba Langnom village amasung all Kaifundai ani gi marakta mai thakre thodok adubu rongmai naga student organization Manipur yamna kan yaningdaba phungdok laduna Tamenglong amasung none district ta Kuki sing boycott toba yauna Kuki sing da potchai sing yonba amasung piba thingkre athingba asi makha tara notice ama thokri bhaw chatnagani hai Audok adugi matang da police taki phangba pawgi matung ina ngasi ayu angan da cheng tilhau amasung alu yauna jana thana polam sing puba truck nipan Jiribam taki none tamna lakhibani Kuki khulai payu sing aduna truck sing adugi manung da ani di Langnom village amasung all Kaifundai ani gi marakta gun point ta khamlaga mai thakibani truck taruk adi truck taruk amadi thodok dagi nathok hore Ki khulai payu sing namai thakraba gari sing adu tilhau pudun lakpa tata truck registration number AS Makhoi BC hum manga tret amasung alu purga lakpa tata truck registration number MN 05C3992 ni truck sing aduda khulai paiba singna nomai round camera caption ki adubu asok apandi yaw kide mai thakraba tata truck ani gi mapu sing adu naga community gi miyoi sing ni truck adubu thoriba sing adusu na local ni Kuki sing na sathaki bo thong adu rongmai naga student organization gi maikai de gi Kuki militant sing na none amsung Tamenglong da sina na ba porak pacha thak thana yawba truck gari ama mai thadoktuna mang ta thon ki ba thodok adu akan mong na condemn tawkre United Naga Council gi district rollback senapati da wari sananaba November 15 da matam lekpre Kumja lising ani tra trukta Manipur da anobu district tare chem ki baga mari lena na madu yaning da phungdok tuna United Naga Council na anobu district sing handokadabani haina taksilakhi baga mari lena na lakliba November 15 da nakal ohumgi oiba wari sanaragani mamang da wari sanaba asi November 19 da matam leprubani adubu United Naga Council gi maikedi Ministry of Home Affairs ki North East Advisor Oidiba AK Mistra the Wari Sanabagi Matam, they took Pinaba Harakpadagi November Kunmapanda, Nauna Matam Lepkibani. United Naga Council gi Maikedi November Tram the Wari Sanabada, Kudong Charo Dore, Maram Asina November gi Aroiba Sayolda, Oina Wari Sanabagi Matam, the Pinaba Hajarakibani, Madugi Matung ina Matangi Tankaki Wari Sanaba Asin November Kunmapan gi Ayupung Tarata Matamda. Senapati district headquarter da pangthon matam leble haina AK Mistra gi makedagi UNC gi muching da phungdorokli Matam Sangna district rollback ki wari sanaba asi yaithok tron lakraba matung sahi asigi October 13 dagi nauna wari kha satharkibani mamangi lenga ki matamda anobu district tare chemkiba adu handokadabani haina United Naga Council Manipur lenga ki mathakta nimit chama kontraga mapani chupna economic blockade chathakibani blockade ki athingba adu United Naga Council condition khrada handokraba matung 2013 ki March 18 da ahanbo oina district rollback ki matangda wari sanaba haurakibani Hojik Paliba lenga asi mikap Thadoktrabadi June 19 gumba miyamgi eho ama mathau tare haina khaide mani na phungdokre
Manipur lengak asi thapok amdu tawba ngamdre hawatnaba miyamna haibdasu tadre center lengak nasu thawwa sadana leire maram aduna lengak asina mikap thoktuna tawpham thokpa thabok sing Thadoktrabadi lengak asi pulap to o haiduna jun 19 gumba miyam kan bi ho ama mathau tare haina senior advocate khaide manina phongdokre loklo bungda leiba mahaki yumda pangthok pawingpam amada khaide manina hai hauji ekhoi punbagi lambi leite doctor na anaba layeng bagum amadi ukil na case lepagum pali belengak asina mikap thoktun tofam thokpa thabok sing tawwa mathau tai madu nataduna tumin asum lasilabadi lengak asi leirobi karisu kanadre hairaduna leiriba MLA yankai mag asi lokthok laga Delhi da hupjin bagi phibam adu lakloi hainingai leite Manipur की टेरिटोरियल इंटीग्रिटी असी मचेन मचेत कायख्रे मणिपुर ने इंडिया दा मस तौखिबा मतम दा मणिपुर की पाक चाव स्क्वायर किलोमीटर असी लिसिंग कुनथो के चहुम कुनतरेट यावखिबा अदु कायद्रगा सु टेरिटोरियल इंटीग्रिटी दी कायख्रे लम मिसिंग अमदी लेंगाक लेरगा टेरिटोरियल इंटीग्रिटी असी सारिबनी अदुबो मणिपुर की चुरचानपुर टेक्नोपल अमदी कांगपोकपी की अपुनबा चौरकपलम स्क्वायर किलोमीटर लिसिंग 12 रोम असी Manipur gini hairagasu aikhoi gini haibangam dre Kuki terrorist occupied territorial oina laikhibana mitai singna changba yadaba amadi khunda ba yadaba lenga kiloisang sing leirabasu sasal yaudabagum tauri territory manglaba lenga yaudraba asida territorial integrity kaibyaroi haina lauri territorial integrity emotional integrity da amaga changnaba yadaba asida aikhoi gi territorial integrity asi kaibaka pangkak ore aduba aikhoi gi state asigi boundary kaidabana kahandaba yari Manipur lengak na chapchaba sovereign power adu sin aduna thabok pakatpa mathok tai haina mahakna phongdoki